Mahesor Ayang Pali Porongpat Tawan Tabalaikai Lilong Chasingi Yamnaba Miamna Mahesor bu Oktuna Pangal Songna Hapagi Thoron Pangthokre Mahesor Thanauzamgi Punsinbagi Khongchita Mahangna Phongdokhibada NRC implement tawba tangai fadre NRC listing amaga chama panyang khai mathoi cut off year na suda lariba amadi FMR na listing amaga chama panyang khai dagi listing ani ga mari fawada narol da kilometer nefu dagi changlakhiba illegal immigrants sing NRC listing amaga chama panyang khai mathoi cut off year na Ahongba kaya purakpa ngamlagani haina mahangna makha takhi Ahongba kaya purakpa ngamlagani haina makha Ahongba kaya purakpa ngamlagani haina makha takhi NRC gida mayamadi haye 1961 dagi mu haibasu yawi 1951 dagi haibasu yawi 1951 dagi oigadamni maramdi karigino free movement regime lokthokre FMR lokthokre kaina laudro mayam 1950 dagi 2004 baudi un kya sangba yarami pan country Myanmar dagi ko India Manipur kya sangba yarami kilometer nipu 1950 dagi ngasai 40 kilometer sangba yabagi Ministry of Home Affairs se tholakrabina masing thingam dana ahenbal illegal immigrants pam changsil amadoine aduna 1951 dagi cut off here high gadabne baduna number 1 da illegal immigrants ladiba sing sa loi lokhokiba number 2 da refugees sing sina phangbam thoktana phangiba power act myam se loina lokhokpa the most important akoi yellow mi sing sida phangbam thokpada phangdriba power act myam se mapung phana phangan ba haiba se koi pandamoi mi nagadam ni ko